Kanglei Pauthang miyeng dabiriba khwai kudingba putaramna okchari ngasigi mitnakung oiba yaba I paw khara update puduna lakchari ahanbada maroiba paw social media da pawsigi makak kaklaga thagalakpana pawsigi phamsing sitharaknabagi masak ohelle haina phongdokhre sajiwa relief camp da leiba nupa ama masa mathanta thori yangduna sijakre Manipur college da chhatra singi marakta amadi police ka sauna muknaba thokre Kurai Kendragi NPP gi mirep oigadaba L Jayanandana wafam kaya ama phongdokhibagi wafam singa loinana N Birena illegal immigrant amasung drug mapung phana laksinnaba pioneer oiba thabak khonaki haina PM Modina thagatpa phongdokre lupa crore lising ani henba senja thumjaga mari leinana CBI na Anil Ambani gi Reliance Communication seize toksin kare Bharat na athuba matamda Malemgi khwaidagi chawba economy oiba ngamnagani haina PM Modina phongdokre Senapati Police na mitop khandokpagi drive chathabada mioi chani mariputra taruk ILP pass pairamdaba mioi chani kuntra tarena matam helaba pass pairamba thengnakre People's Union for Civil Legitimacy PUCL report mamit tangba mina samu yengbagi report kumbani haina salroina phongdokre Nungsijaraba subscriber sing maru oina viewers sing ngasidi Kanglei Pauthangi maikaidagi karigumba wafam kharadang sengdokjari madudi aikoina pawche sing thengna thagalai amadi pawgi cutting thengna thagalai haiduna nungsijaraba subscriber sing amadi viewer kharadagi comment sing lakpa maramna wafam adugi matangda sengdok warol khara thamjari madudi aikoina pawche asi longnaba amadi pathoknaba honabada phongliba pawche sing asigi editor sing amadi mari leinaba singdagi ayaba pumnamak logjaduna Pawse sing asi pathokjaduna upload tawjabani ayaba asi lawba matamda editor amadi mari leinaba singa yanakhiba wapam khara miyamda thamjari madudi hawker singna pawse sing miyamda yenthokpa loiraba matung miyamda paba loikraba matungda pawse sing asi upload tawbiyu haiduna phongdorakpadagi aikoina pung 13 amadi pung 1 gi mamangda pawse sing asi pathokjaduna miyamda sandokjabani maru oina Kanglei Pauthangna tawjariba asi thabak chinbana maram oiduna pawse sing paba sangdaba amadi Bengali paba thoktraba inkalakliba mahairoi singda mitnakong oigadaba pawsing khaktamak lokhotjaduna cutting semjaraga pathokjaraga miyamda publish tawjabani haiba wafam asida Pau thengna thagalai amadi pau chajik pabirei haiduna waru biriba amadi nungai triba subscriber sing nungsijarba viewers sing Kanglei Pauthangi maikaidagi madugi wafam adu matangdi ngakpiyu haiba wafam channel asigi maikaidagi thamjari Hawjik pau sandokna pijari pawchegi farm sing nongmagi sitharakliba asi maru oina social media Facebook amadi YouTube ta content creator oiriba singna maru oiba pau adugi cutting kaktamak lokhatlaga pathoraklaga miyamda publish tawrakpa asina maram oiduna pawche paningba amadi pawche yohanbada khudong chadaba thokalle haina pawmi singna phongdokpa wafam sing update pijari Social media may hamsin na po. Ang mga hinsad na ako din na po na umpah ito talaga kasi hajik din. Ako di pau ito barang pau mata na pasal kasi ko. Mana to si so si team ko family. Ako na ko di kasi 100 pa. Di ba 100 sina mago ito. Ako sule ko mali line of talk sa ito. Masagi baka di ko ni ito kasi ka may tarap niya so number 2 wait up. Ako pwede mo na mas factor sa kaya kita. Ay ko media hub ito. Mapude gi ho ko editor di pau missing di small one. Sajiwa relief camp ta leiba nupa ama masa mathanda thori yanduna siramle hairi laikidraba mioi adugi mameng konsam bume chahini putaruk apokpa konsam budi sadu yung kumandagi ni hairi mahak ngarang nungthil pung taruk makai rom taba matamda thokibadagi thiba khangdana leiraklaba matungda numidang pung 9 rom tabada relief camp adugi maningda hoba boroi pambi amada thori yanduna sirambani differently able oiraba machanupi ama magi nupi amadi machanupa ama laihori hairi Kurai Kendrada MPP gi mirep oigadoriba L Jayanandana Manipur feature film Loktak Pat ki Lili Yaifa Thoni Thorom Pangthokpada Thorom masida L Jayanandana NPP gi oinadi PR natraga popular government bu laklabasu athuba matamda normalship peace amasung harmony restore toba haibasina party asigi maru oiba priority oi haina phongdokre Popular government lakadi la oi haibi charang na uda dum nei अखोई की वही नदी आई की वही नदी अखोई की पार्टी की वही नदी बिहार बो एरो पॉपुलर गवर्नमेंट बो एरो अखोई न उजरीबा अखोई न पामजरीबदी अखोई की मणिपुर दा नॉर्मल सी हंजलपा हौजिक नोंमै कापनाबदी लेपे तौबदबु फ्री मूवमेंट याद्री
हौकिबा चाही लिसिंग अनि कुलुमदोइदगी मणिपुरदा थोकिबा तंग तादबा फिबम असिगी मतुंग तारकपदा असम त्रिपुरा मिजोराम अमसुंग नागालैंड चिंगबा नॉर्थ ईस्ट स्टेट सिंगदा आइन कायना मितोप चंगसिलकपदगी डेमोग्राफीदा अचौबा अकीबा अमा पिरकलिबा असी यामना मरुओइबा तांकक अमनी फॉर्मर चीफ मिनिस्टर एन बिरेन इलीगल इमिग्रेंट सिंग अमसुंग ड्रग की ओइबा थोंग सिंग मपुंग फाना लाक्सिनदुना नॉर्थ ईस्ट पु अनोबा मयोन अमदा पुरुकनाबा पायोनियर अमा ओइना होनकी हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे लेबाक असिदा इलीगल इमिग्रेंट सिंगी अचौबा चैफु अमा पिरकलिबा असिगा मरी लेनना प्राइम मिनिस्टर असिना पीकिबा महाकी स्टेटमेंट अमदा हाइकिबना फॉर्मर चीफ मिनिस्टर एन बिरेन गी लिसिंग मखादा इंडिया की नॉर्थ ईस्ट स्टेट अचौबा मयोन अमा पीनबा होनरंबत नतना लेबाक असिगी डेमोग्राफिक इंटीग्रिटी अमसुंग सॉवरेंटी असि ngak senaba नेशन वाइड मूवमेंट अमगी थौना पिरमकी लेबाक असिदा इलीगल इमिग्रेंट सिंगी इशू असि मपुंग फाना लाक्सिनबगीदमक हाई पावर डेमोग्राफिक मिशन अमा हौदोकलमगनी हाइबगी वाफम पलदुना एन बिरेना मांजिल थादुना होनरंखिबा कया अदुबु सिंथारदुना महाक असि लेबाक असिगी ख्वाइदगी इन्फ्लुएंशियल ओइबा अमसुंग पॉपुलर ओइबा लीडर अमनी हाइना सिंथाकी इंडिया की नॉर्थ ईस्ट स्टेट सिंग मरु ओइना असम मिजोराम त्रिपुरा अमसुंग नागालैंड मितोपना मरम ओइरगा डेमोग्राफीदा चाउना अकीबा अमा पीरी एन बिरेन लेबाक असिदा इहान हानबा ओइना यामना सिंथानिंगाई ओइबा मोंगदा इलीगल इमिग्रेंट सिंगी इशू असी लाक्सिनबा लिसिंग अनि कुलुमदोइगी फेब्रुवारीदा कैबिनेट सब कमिटी सेमदुना थबक पाइखटपा हौकी नॉर्थ ईस्ट की स्टेट बांग्लादेश अमसुंग म्यांमार गा लोनबा फॉरेस्ट बॉर्डर सिंगदा इलीगल इमिग्रेंट सिंग लेपतना संगसिलकपा असिना रीजन असिगी इंडिजिनस पीपल सिंगी आइडेंटिटी दा अकीबा कया पीरी असम की ओइनसु लिसिंग चमापन हुमुद्रा माथोगी मार्च कुमंगा की मतुंगदा स्टेट अदुदा चंगलकपा रिफ्यूजी सिंग अमसुंग माइग्रेंट सिंग मसक खंगदोक्तुना डिपोर्ट तौनबगी एग्रीमेंट अमा साइन तौनखिबा लेख्रे त्रिपुरा मतम अमदा मेजॉरिटी ओइरंबा त्रिपुरा की इंडिजिनस पीपल त्रिपासा की पॉपुलेशन असी बेंगोली माइग्रेशन ना मरम ओइरगा लिसिंग अनि कुनमाथोगी सेंससता चाद 53 पॉइंट अमगी चांगदा हंथखिबनी सेंट्रल ब्यूरो ऑफ इन्वेस्टिगेशन ना इंडिया की ओइना यामना चावना टेलीकम्युनिकेशन दा मंजिल थाना सर्विस प्रोवाइडर ओइरिबा अनिल अंबानी की रिलायंस कम्युनिकेशन बैंक का मरी लेनबा फोर्टलैंड ओइना स्टेट बैंक ऑफ इंडिया की लुपा करोड़ लिसिंग अनि हेना मांगले हाइबगी चार्जता कंपनी असि सीज तौसनख्रे हाइरी सीबीआई ना आरसीओएम की मेन ऑफिस अमदी मसिगा मरी लेनबा ऑफिस सिंगदा सीबीआई की अगनब टीमना कंपनी असि की मपु ओइरिबा अनिल अंबानी की ऑफिशियल रेसिडेंस यावना थिबो हुंबगे थबक चथकी हाइना एजेंसी की पावना फोंदोकले एजेंसी की पाव की मतुंगिना सीबीआई ना आरसीओएम की मतकता लोकलिबा केस असि स्टेट बैंक ऑफ इंडिया ना तौरकिबा कंप्लेंट अमगी मतुंग इन्ननी कंप्लेंट अदुगी मतुंग इन्ना जून 18 हौदुना आरबीआई की मास्टर डायरेक्शन ऑन फ्लड रिस्क मैनेजमेंट ऑफ द बैंक असिगी कोर्टा अप्रूव तौदुना पॉलिसी ऑन क्लैरिफिकेशन रिपोर्टिंग एंड मैनेजमेंट ऑन फ्रॉड की मखादा आरसीओएम की मथक्ता थिगटपा हौखिबने अमरोमदा सही असिगी जून 19 दा सीबीआई ना आरबीआई दा हाइबा टेलीकॉम कंपनी असिना क्लैरिफिकेशन ऑफ द फ्रॉड चथरे हाइबगी रिपोर्ट पिरखिबगा लोइनना सीबीआई ना कंपनी असिगी मथक्ता कंप्लेंट रेजिस्टर तौखिबनी हाइना मिनिस्टर ऑफ स्टेट फॉर फाइनेंस प्रकाश चौधरी नसु लोकसभा दा रिटन रिप्लाई पीखिबा लैखरबने इन्वेस्टिगेशन असिगी तुंग मतुंग इन्ना आरसीओएम ना सीबीआई दा पुथबरिबा सेनफम असि पुन्ना लुपा करोड़ लिसिंग अनि चन्नी कुंतरे नि हारि भारत अच्छी ख्वाइदगी खोंजेल यांगना चंगसिलिबा इकोनॉमी ओरकपगा लोइनना अथुबा मतमदा मालेमगी ख्वाइदगी चावबा अहुमसुबा इकोनॉमी ओइबा ngamlagani haina भारत के प्राइम मिनिस्टर नरेंद्र मोदी ना फोंदोखरे वाफम मसी न्यू दिल्ली दा पांगथोकपा थोरम अमदा प्राइम मिनिस्टर नरेंद्र मोदी ना वांगांगलदुना फोंदोखिबने मागना फोंदोखिबदा भारत असि मपांगल कनबा अमदी अखांग कनबा लेबाक अमा ओइना अतै लेबाक सिंगना आशा तवी लेबाक असिगी इन्फ्लेक्शन चांग नेमली इंटरेस्ट हंथबगा लोइनना फॉरेस्ट रिजर्व मपांगल कनखलगली अखंगाई सिंगी मोड के मतुंगिना भारत ना मालेमगी चौकट खौरांगी लमदा मतेंग पांगलिबा असि अथुबा मतमदा चाद कुन यौरकबा याय रिफॉर्म परफॉर्म अमसुंग ट्रांसफॉर्म हाइबा मंत्र की मखादा मालेमगी चौकटपा लंबीदा थेंथा हलिबा असि ngasiदी भारत ना इंखटपा ngambagi sakti अदु लेरकले हाइखि
Delhi the best of People's Union for Civil Liberties UPCL organization asina August Kunda Press Club of India da phongdokhiba Independence People's Tribunal on the ongoing ethnic conflict in Manipur haiba lamai chatruk maripudra mari panba report asigi chapter 1 gi para ahum da report toriba May ahum lising ani kulumdoi da thokhiba Kanglup ani gi ethnic conflict asi Maitei militant sing maruoina arambai tengol amadi Maitei lipun haiba Maitei militant singna Valley area da khundariba kuki jo singda attack tauki maduda laman khumba oina hill area da kuki jo singna Maitei singda amu attack taukibani haiba report asi yumpham yaudaba mapung phana lalaba waphamni hariba aranba report asina haujik state asida santi halakpa haurakliba journey of the peace asida akaiba piba oina thokani haibadi amuka hena pamdaba thaudok thoraknaba amadi Kanglup anigi nungsi chanabada singsep thaba oina thokani maram asina High Court of Manipurna state asigi miyamda interest sogaliba aranba report asi sumthoknaba PUCL hariba organization asigi matakta logi matung inna sumoto case ama lokhatpam thui haina social worker Sanjay Hanthemna mari lenaba pumnamaki puning singsilagli Editorial column dagi lokachaba pausing amuk sandona pijari online gaming bill lisingani kunmanga puthokre sel phangani khaktang khallaga lengak chalaiba yade takpani Union Cabinet na August 18 da warep lauraga nonghek nganbaga Union Information Technology Minister Aswani Vaishnav na Lok Sabha da the Promotion and Regulation of the Online Gaming Bill lisingani kunmanga puthokre bill asi Parliament ki House animakta pass tokre online gaming bill asigi matangda National Legal Framework ama sembagi pandamda bill asi puthokpani Parliament ta pass tawraba matungda bill asi President ye ayaba hek pibaga ek oin onduna makal khudingmaki sel thanaba online gaming pumnamak thinglagani adumakpu e-sports sel thanadaba makalgi online game amasung Mahiroi sing yauna miyamgi punsida nungaihanba ngamba makalgi game singdi athingba asina konsiloi ahlaman singi yauna miyoi kharana sel thadadana ludo sanabada athingba laite Candy Crush Mobile Legends chingmasu athingba asigi makada yaudri masana amada hekta mi amaga sel thanaba haiba asisu IT Act lisingani anigi section humpumathoi A gi makada athingba thammi stake pari match tin party Rami Sarkanda singba online game singda chauna paisa tharaga chanaba makalgi game sing thingkragani karigumbada lengak asina online betting gi game sing athingba thamlibano haiba taragadi namthak tawraga sel tanba amasung lebak asigi miyoi kayabu sel thanaba claiming da laisu hanba asisu amani imung manungi laita laira pugadoriba miyoi aduna online gaming da laisu duna leibana maram oiraga imung manung kahale nupi angang mathong maram khanghandre pungning wakhal gilaina lehale masigi su mathakta online gaming na maram oiraga terrorist singda sel thadei loinana chana kangongi wangmada tax thiraktaba yaurakle asigumba mayam asina maram oiraga online game gi platform operate tawriba sing amasung advertise tawriba singda akhanaba miyeng thamlaga bill asi puthorakpani adubu athingba thamdanaba online gaming makal khudingma operate tawriba kangbu adusu lengakta register tawgadabani masigi damakta promotion and regulation haiba ming asi bill asida yauribani haujikti regulation amagi makada online gaming sing chalairagani kanamata maning tamhalaroi parliament na pass tawkraba bill asida kanagumba loan thumna sel thanaba makalgi online gaming chatharam online gaming promote tawriba operator sing sahi ahum pawba jailda thambaga loinana lupa crore ama fine then gadori anirak subada offense oina thabak tawraklagadi sahi manga pawba jailda leibaga chairak piba yai masigi sum mathakta Bharatiya Nai Sanhitya BNS lisingani kulumdogi makhada FIR lokhatlaga Chahi taret fawba jailda thamba yai masida sunnatana online gaming promote tawriba haibadi mobile phone gi social media platform khuding makta advertise tawriba sing sahi ani jailda thambaga loinana lupa lakh yankhai gi fine then gadori online betting game sing asida sel thadariba sing asi khudong thiningai oi maru oina ni amana game asigi platform operate singda game aduda yahonabagi damakta hana sel deposit taholi sel adu deposit tawba yanaba link ama pisilakani deposit tawkraba matungda senfam adu game gi account da changalai aduga miyoi aduna game aduda yausillaga sel thananaba yahanaba
yahanki adubu sel deposit tawhanba aduga game gi account da changhanba haibasi financial disciplinary ngakpa kanglon ama oide kanagumana sel di deposit tawkhraga game account ta changlaktaba complaint tawphamsu leite maram asina kanna taknaruragana makoida sel changlakte hek hairakpa pau phonaba yakidaba asigumba mayam asina maram oiraga miyoi lakkayagi lupa karor karorna khujing oiraga mangli ngasi asoba namthak amani sel deposit tawbana hekta yahanba aduga gaming da sendong phanglaba miyoi aduna mahaki account ta transfer tawhange haibadana hekta marai torokpa mayam asina lairaba lebak asigi miyamda yamna chawna khudong chadaba mayokna hali matang asida panjaningba wafamdi online gaming asina India government ta sahi amada GST gi khutangda lupa karor lising kun kahali masigi su matakta miyoi lak ani rom thabak phangali hariba achoba senpham ama mangjagadoriba asina lengaki pukaida ahoba kharadi leigani adum oinamak lairaba miyamda achoba chaitheng ama piba maramna online gaming athingba thamlakpani German Rota Saba Bunker Amadi Getting Tugaida Bagi Maram Karigino Hangaragli, Manipur gi Apunba Satam Tugaina Ba Landaragli Bachin Kuki Jogi Laloba Singi Lusingba German Amsung Tiger Koba, Mui Anigi Mingda, Sorazan Purdagi Kangpopi Taba Lambi, Lengaki Ayaba Yaudana, Logi Wangmada Semliba Sigi Matanga, Lengana Atuba the Ming Changbaga Loinana, Kudaktagi Lambi Asi Matampumbagi Oina Tingjan Batchumi, Lambi Asi Sembagi Mayokta, Putil Naga Coordination Committee, Na Lepaga Loinana, blockade yauna khongjang kaya changsinba laikre adubu lengaka wari chanabadagi blockade ki khongjang handokibane adubu Putil Naga Coordination Committee na phongdokibada Tiger Road haina ming thonjiliba lambi asida lona yadaba mongda sariba bunker sing amadi gate sing khudakta state authority na thugaigadabani haina demand tawri matam kharagi oina sariba structure sing lokthoknaba state lengakna khudakta action lokhatrabadi FNCC na makha taba khongjang singi damakta mapa mapu singna thamlamba lamda chajaliba asi akiba amata yaudana thugaigani amasung bunker sing mapung phana muthatlagani haina mangjongna section wafam thamliba asi line lokpham thokde committee asina makha tariba wafamdi Kuki Inbi Manipurna lo na yadaba mongda German amadi Tiger Road maming thonduna drug ki lambi semnaba demand asina naga singi ipa ipuna thamlamba lam asi machet kaya thokna kaklagani lambi asigi matangda Ministry of Donor gi Joint Director oiba Pausenam ang tulot koba miyoi amagi gutangda India government ta awang mathakta pukatuna project ama oina paikhatnaba changsilagli masina lamdam asigi law amasung order da amadi kanglop maselgi marakta nungsi chanabagi marida chawna singnaba ohelakani haina FNCC na phongdoragliba asida lengak asina lambi asi thingjinba yauna lambi asibu semada chenaba singi mathakta logi oiba cherak pibana asumba khongthang oipham thoi lebak asida leiriba tongan tonganba community gi miyoi kanglop singna magi oiningba apamba phangnaba honabada huran lonada aronba lambi sing kusi rasi togduna pangsemda semnaba tarabadi lebak ki security da chawna akaiba tholakani chin koki jo terrorist singna chingdolda lengakta khangalamba togdana Churachandpurdagi Kangpokpi tabagi German natraga Tiger Road mingthonba aronba lambi semleba asigi maram karigino haibasi thigatpa mathau tai hairiba lambi asida lona yadaba drug amadi nongmaina singba puthok pusin taunaba amasung terrorist singna free movement ki pandamda sembani haibasi kakpa yadraba wafamni FNCC na Phongdoragliba wafam singda ningthina verified tawdaba data gi matung ina ingkumja lising ani taratare tagi haujik phawbada drug ka mari leinaba case ka maral leire haina lauthokiba miyoi chanipal hombodra homdoi gi kuki phuruptagi ni wafam asina takpadi chin kuki jo terrorist singna Manipur khaktada landabata natana lebak asigi mathakta landana ba honabagi mathakta narco gi welfare sathaduna warfare chathaduna miyambu drugs ki manai ohenduna tingjang kaijang laba ngakta ohelakba matung lebak asigi awang nongpok state sing machet thugairaga makoi gi tokhaiba lengak separate administration semnabo honari haibasi makoina mamangda amadi haujik uliba thabak thong singdagi khangba ngamle phibam asida central government ki maikidagi makoina logi wangmada chathaba thabak thorom singda kayam kuina yengduna laikidoribage haiba asini lo kaina semba German rota laiba bunker amadi getting thugaidaba
थुगाइदना थंबगी मरम करिगिनो वाथोक ओइरिबा लंबी असि लोना याबा लंबी ओहेन्नबा होनबा तारबदी हेन्ना चावबा वाथोक ओइरकनी।